Imphal Eastki Thamnapopi Khulgi Maningda Leiba Uyok Chingda Leiba Kuki Militant Singi Bunker Tokpa Thingluba Kuki Nupi Singi Mathakta Central Force Singna Chathakiba Action Gi Mayokta ngasi Kuki area Singda protest Chathakrai Kangpopi District Waina Masing Yamlaba Kuki Miyamna District Administration da Thomjin Ki Hairi Hairiba protest asi Kangpopi District Waina Kuki Singna State Asida Thokliba Irang Manungda Nauna Semkiba Loop Amasu Oriba Committee on Travel Unity Kotu na Sinduna Pangtokhi Protest asi masing yamlaba Kuki Singna Thomas Ground dagi section ani thokna rally chatki rally adu section amana district administration gi complex aduga atopa section amana district asigi SP gi office tamna chatki adubu hausi fawgi oina di pamdaba thodok thokpagi paw leitri DC complex amadi SP office maya yauna mafam kayada security force singna checksena ngak senduna leiri Maruina protest asida saruk yariba miyamna Kuki Militant singna leiramba Uyokching Saibol post leiriba Central Force sing lawthu Central Force leiba tarabasu tampaktagi lakpa oiroidabani Kangpopi district manungda leiriba Central Force singbu hariba mafam asida lehalu haina demand tawri Madugi mathakta mamang chegi aroiba numet December 13 da Uyokching Saibol area da mathau tawriba CRPF amasung BSF personnel sing leiba yaroi haina tanduna irang taurakpadagi irang lakshinaba security force na tear gas cell kapada sokiba Kuki Nupi singi justice PU haiba demand sing su yauri Nakalamarom da Technopol district ki more dasu hariba protest asi chathaki